Moirangkhomdagi Kanchipur faubagi marakta leiba Imphal More lambida ngarang numidang Assam Rifles ke personnel sing chathok chachin thingnanaba honabada miyam amasung Rapid Action Force aniki marakta chawna ungkhatnakre. Rapid Action Force ki kangbuna yumda Chektum Langshilakpadagi SHININGCHIT ama HINGHOURE lambigi nageta KHAMBA Gari Kayasu Rapid Action Force ki kangbuna Thugairamle Presna phongba pawmagi matung ina Imphal More lambida Assam Rifles sing chathok chachin tawgadori haibagi pawma fangbadagi ngarang numidang pung 12 rom tarakpa aduwaida miyam thoroktuna lambi thingbagi khongjang changsan bahauke miyam adu laksinanabagi damak Rapid Action Force RAF ke personnel singna lambi da patrolling lakhe maduda miyam amasung Rapid Action Force ani ki marakta chawna muknaba thorakhe miyam adu laksinanabagi damak Rapid Action Force ke maike dige tear gas cell amadi mogbom na chingba kaya kap thorakhe loinana moirangkhomdagi yumnam lekai faubagi marakta leiba lambi ki nagyata khamduna thamba gari kaya Rapid Action Force ki personnel singna nungna thomjinduna Thugairamke gari singadugi windsel ayambana akare tu ithoke maduda sunatana yumlakta tear gas amadi nungna chingba kaya thomjinduna miyamda chawna aki akhan pokhanke ngarange thogdok aduda Rapid Action Force ki personnel singna yumda nungna thomjilakpadagi miyoi ama SHININGCHIT hingauke thogdok adu moirangkhomda leiba Brazil Institute of Science ki hek awang thangbada lambi ka tainabada leiba chingakham premilagi yumda thokibane yum madugi makhada dukan oiraga mathaktana tumpham ka oina leibane premilagi machanupa malem nganbana tumliba ka dumaktada Rapid Action Force ki kangbuna nungna thomjanbagi khudamsu CCTV footage da uba phangke thogdok adugi matangda malem nganban hai ngarang thokiba thogdok aduda mahaki phamungda adumak hiblaga leikhe miyam amasung security force anigi marakta mukna bathorakpadagi Rapid Action Force ki kangbuna miyam adubu tankhaina ba convection chathakhe maduda mahang tumliba famung asimaktada mayai oirap chawba nungama thomjilakhe numadu kangkhan faujilaklaga mahaki lukham mayada tabane karigumba nungaduna kokta palamba thoklabadi kari phibam oigani haiba tamba ngamde maramaduna miyam ngak senana balakliba security force na asiguma thong chathaba si yaningde makoi mari leinaba authority singna laksinduna miyam da aki tujungba pokhaliba si makhata na tawhan bigino haina malem nganmana makhata ke ai ahing tumingai da smai tawda Rapid Force ina aki tujungbo mong da moina yumda leiba mi sida nungna langchalaga mona direct kita akoida aki tujungbo hena tholaga hena irang saganaba mong da moina mana tawba che akhosu yam nuaite ai se siram do kita ngaire nungsu mang le jari sini tungsida ado nungsina palamta de ege siram duini sire su kana no kaino khangoi duini kana toino do ai ngarang phajumna ngaga ki bolakpoi yawana ngarang ahing am tumdana ai che ngasi nongan ba dum tumdana leirabani yawana sideda kai tok se tok khanbiu mayam ta moju akoi da makta mateng to bolakpani mateng to ira natraga irang thokna be hitin simbirira asingba kari no ha ba to ko ju khangde yamna nuai taba ken humong de leire ko chung ji lainingi ba pot se amaga maga paw khongna ga nuai na siam sadana haraw no laimina ga dab se ngasidi akoi da yamna leiba wa ba mo am oirakle ngasidi aduna yaragadi akhang myamna khara tana biraga yam tuna moise chalan ki bara natraga akoi bu ngakpi simbi ba nangmadaba mi thambigera ama sinbina ba hona bi